Kurumjari Image TV yang birbersinggu tamkuma narin tramlok sebalonena ngasigi maruba pau pijari Meitegi puari saktamda hangatna yeng bahaiba hiramda khana nainabagi thoram pangthokre Agriculture Minister Thongam Biswarjitna Pandit Dindayal Upadhyay Institute of Agricultural Sciences ki nauna sagadaba academic block amagi urep tangkre Yang lama mudi wabai dah hang liba relief camp sing dan no magi oiba training cum career counseling program ama pangtokre. Loinana, Tamatoi Suba Senior National Pancake Select Championship ta medal lor kraba Sanoi Singh amadi saruya kraba Sanoi Singh tramna okre. Hauji mapung eba Paulo bidasi. Malem gining tamba lebak kuning maki puwari lebagum maite lebak kisu asengba puwari lei thok liba wathok ayambana puwari da yumpham oiba ngaktani hana leramba kanglup ni kona lerpa kanglup ni amadi lona lansilakpani haibana singba punamak puwari thiduna achumba takadamni haina Global Mitei Union gi President Retired Associate Professor Ais Indra Kumana phongdokre ngasi Manipur Press Club ta pangthokpa thoram amada Global Mitei Union bu official oina linkhat le haina laukthokhibaga loina Mitei gi puwari gi saktamda hangatna yengba haiba hiramda nongmi goiba khana nainabagi thoram amasu pangthokki ngasi pangthokhiba thoram adugi matangda mahang hai Union asi hokhiba tha July 30 ta same kibani adubu ngasi asi miyamda official oina lauthokmani Manipuri puwari malem da khambide amadi India na su masak khangde Manipur gi sahi samri lisingmari ga changma gi itihas leiri masira mitai kanano kaya yamna sakhot lambano amadi sakti leba ama oirambagi haiba si malemda saktakpa ama mathau tare loinana haiba sing asi malemgi mafam singda thaduna masak khanghanba masung aikhoi Maitei singi pajab sing asi khanganaba thabak union asina paket kani haiki aikhoi Maitei asi Hindu British amadi Indian connection na namthaduna amadi nehet piraga thamlamle hojik aikhoi tamna hawgalakpa hore manam asina amuk hanna aikhoi asiumba namthaba kaya sing halaktanaba aikhoi mikap tholasi hojik tholiba irang asida kuki singna Maitei sing asi malemda saktakpa pamde aikhoi ge laminaba pamde amadi aikhoi Maitei sing asi takthok tuna makhoi gi homeland ama sema pami masi hojiki globalization matam da yaroi masi sing asi malem gi miam da achumba khanganaba global Maitei Union asina thabak hawragani haike ngasigi nomui goiba khana nebagi thoram aduda Dr. K.S. Mohan Principal Thambal Marik College Yambem Nirmal Retired Chief Manager SBI Dr. N. Somrendo Associate Professor Tamil College Y. Nova Vice President Malem Maitei Irupki Sairep Amasung L. Birhari Retired Chief Associate SBI na Thorum Mapusing Waina Saruk Yaki. Masigi puya da yaw posiga mari lena matam si yawrakla male ko gi Maitei se malem sida masak takpa kana noi bas makoi si mayam na khangbi de world wide mena khangde baro ta su khangde Maitei gi puari masak khangde kana ta khangde sahi lisingani ena roi ngangle aingonda lising mari samagi prehistory and proto-history masi akoy na puthoga malem sida khangan ma marot ki akoy gi ambassador mayam sida ko ni thokpa mayam sida akoy Maitei se asuk chawkat ba jati yemani kurba mani ase British ne iramba comparative civilization kaina yawri ba changi madu mayam ko khongdoga world wide na akoy si phajaba mayam se phajaba gi saktam ho akoy ko ningba ni historical identity ngasi nukthel pung ani helakpo batamda secretary na akan bamong na ngak seliba
New Lambolenda, Kanghodana, May Zakre, Madi Amata Tokre. Todokasi, you pow heck Pangbaga, Manipur Fire Service Gate, Tim Singh, Laktuna, Mayadu, Makatana, Sakpurgi, Kanab Honaki, Adu, Haidibam Pamaduda, Sang Navahonavada, Lambi Singh, Tingbana Maram Warega, Kudongsa, the Buka, Mayonaki. Todok Topamda, Impal Iski SP Yauna Security Makok Tonga Singh, Laktuna, May Sakpagi Pium Yankin Ki, Haidibam Mayadu, Matokramna, Haidibam Pamaduda, Salpano Haiba, Ngamdri, Adubu, Mapamadugi, Imai Bill Singna, Todok Asi. Mitei the Maral Sin Bayana Security Force Galotuna Duna Zatrakba, Wedum Bayai Haiki, Makata Aduna Mahang Hai Mafamasi, Hokiba May, Humdagi, Tolok Irang, Madam Orega, New Lambulen Haina, Makoina, Tonjinba, Mapam Singi, Sangpam Sing, Loina Kajin Duna, Tamkrabani, Loina, Akanba Security Section Tolangsu, Lokatuna, Lady Mapam Amani, Mashida, Nutil Po Pasida, Mapaldagi Kana Sangatuna Mayesi, Tagadoribano, Loina, Sekongi, Imai Bill Singna. Mapamduda Laiba Cookie Singda, Nasi Pawa, Nongada, Noina Kidabasu Lakide, Maramasina, Laiba Security Sing, Asidasu, Tajabang Andre, Maite the Maral Sidona, Keti Poro, Tanbagi Kongzang, Torang, Ogani Haiki, Haiba Todo, Aduda, Polisna, Mapam Ardagi, Sapagadaba, Mapamda Putor Kiba, Polam Sing, Puvayaro Haiduna, Miam Tomzilapadi, Dear Gear Samadi, Mogbom Round Gap, Captain Kaiki. Sakadagi boy khiti biro lawli mai tabara torko male simong matau chindi yamna nungai te khoi lebi jamna na boda khoi kuthabam ju leite koi imai sa lu silong leite aduma boy na handan handan na kare tau ta de khoi le tau ta je boy ka ta pate mitai jung ju sai ho ji ar targa di boy ka mai tau de ba shanti leite ba khoi khona jara leite ba ne aduma boy smai jung ta 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 ga di na i ba khoi je la sa lu ta ma ko di ma ko ta ba si ba ko na ngai le sa ngai ke khoi ngai je Nak pasal ngasi tanah kau ringai sih, tengok kita kira aku nembera di boy di tahu ya, malam di mamang di bisnis sekamdar di pos tangki tarum batagi, aku ini sudah di tambah yaroi, nah hari di boy sisi je, lasak dore yang boy tangki tarum batagi taman gitu ya, aduh di boy di plan taruh kan boy mereka yung kalau taruh kembali, siapa yang boy mana ya, malam di kayak gini, pasal aku tahu dari security jam tak boy dana, aduh di boy di lagi macam itu, ini mana boy boy macam siapa kembali. Labda masih tok iba, watok asigi matang dah. Kanaduna, Lengaki, Oba, Aset Paware, Lonaba, Atuba, Assembly from Pambi Haina, Miam, Laudo, Laklasu, Tadan, Lake Kraga, no Kaki, Oba, Assembly from Satanaba, Laupa, Tosil Yaning de, Sarkagi, Soidanaba Panga, the Wamipam, Aduda, Suksoi Soidana, Ta Mari Paraklava, Irang, Asigi, Warosin, Puruknaba, Lengakasina, Matam Tabi Haina, Tawai Midelgi, Women Wing, Campaigner, T.S. Dana Fondokre, Nasi. Manipur Press Club ta pangthokhiba pawmising unaba amada mahang hai August 18 da phamgadoriba assembly mifam lebak asigi praja miyam gi damak phamba mifam amanatre masidi sarkar asigi sahi amada tangai fadana tokhom thokpa thabak amagini nongma khakki mifam da lebak asina thengnariba awaba sing asigi matang da khanaba ngamgani haiba thajaba leite maramasina makhoi gi soidanaba phamgadoriba mifam asida thamari phajilaglaba irang asigi warasingi Matam ama lamdam asigi miyamda khangadamani haibi kholaw ama lamdam asigi mipum khuding la lawminasi haiba dabi asiga loinana lamda leiba khudingna hayeng khongjang changsin biu loinana karigumba lenga ngasina makhoi phirep lawthokpa ngamdaba targadi hojik sathariba khuthang sara henbagi khongjang su kansilakpaga loinana lamdam asigi mama oibising CSO sing amatoina punsinduna amatoiba khongjang changsin midagani haiki सरकार का वो तो है तो तो असेंबली में बनो लोग तो से कमाना कोई लेबार की कोई इशू से कमाना जो तो हम नो अदो सीधी मो कोई सरकार की कोई काय के कोना से बकोने कोई अदुना से बकोने हुजूर से कोई कोई समस्या है कोई कानून बसे भी कोई सीधी दबक तक बियो ना स्कूल में हर पोती तो उधरगा अदो मोई की तनाय का कोई पोते थी मोई का उधरगा अदो सुनो खतने नो खतने असेंबली दे के कोई रिजोल्यूशन पीबो ngam है कोई थजदे अदुगा कईगुंबा पीदरबा तारगदे अखोइना चंजलिबो खोंजन उजि चराम अखोइ की कुदाम चराइबो चंजलिबो खोंजन मसिदि अदुम कंटिन्यू चंजल लेगनेबा अदुगा होजिक लेरिबा अखोइगी सीओ सिंगिसु अखोइना मोखोइ पुनमक्से ममा अखोइ म्याम हजबति मखोइ बसे चुंजनरगा वन वॉइस ओइबा कोता चंजनमिनस Thasi Kumapanda Pangtokadriba, Manipur Legislative Assembly Mipam Mangoinana, Miam Yobe Moching Pongtokadbani, Haibagi public opinion meeting among us. Hada Manipur Kanbalup, Tamkal Oinam Sinduna,
wainam kaithela pangthokre thoram aduda tamkal gi advisor irengbam jugeshwar tamkal gi president M Roma Devi tamkal gi vice president o Sanahanbi Devi amadi advisor o Bimala Devi na president member singoina saruk yakhe thoram mari lainana tamkal gi media coordinator Dr L Baleshwar na phono kibada haukiba me ahumdagi kuki singna maitai singla landaraktuna maitai sing question chenduna hingli masida Indian government amadi Manipur government paikhatpa thabak sing miyam nadi penba oide maitai gi volunteer sing tholaktuna miyam sing ngaktuna lakibani India government amadi Manipur government thabak tawbirakani haina ngaiduna leremlabadi maitai amadi kuki sing asi hojik siriba asidagi hena siramgani maramaduna assembly mafam asida thamjaningbadi Saba thakpa tumba saba khangdana miyamu ngak seliba volunteer sing asi special forest protection force oina thamnanaba assembly mifamna khana biduna cabinet na pass tawbiu masigi ramak youth sing recruitment tawbiu special forest protection force thamba yamna kanagani khali madudi kuki singna singmai singna poppy plantation tawduna sing kaya kokthokliba amadi pesticide kaya sinaduna akoibagi khal manghaliba si kanmungamgani maramaduna forest samadi environment kananamgidamta special forest protection force thambiu haike Special Forest Protection Force aduki mating maru oi haibase ngasigi tamkal na public opinion sida mayamna thamjarapadigi number 1 oina koi masi logjabani masi assembly da ukhatpidana hariba Special Protection Force hauji koigi kun gi volunteer oina lepak ngaiba akoigi lan ngaiba aduga kuki singe attack singda defend tawreiba pot khuding angang singse yang wana sabatum bakhangdana makoi paisan amna samanga phangwana te hairiba youth ma'am je unemployed ma'am se mahariba Special Forest Protection Force oina employed tawbiraga Manipur government na forest areas in the thaga forest ji kanbiu Bishnupur district ki ulawda leiba Pandit Dindayal Upadhyay Institute of Agricultural Sciences ki nauna sagadaba academic block ama ngasi Manipur lenga ki agriculture minister Thongam Biswajit urep yung tamkhri thormaduda Agriculture Minister Thongam Biswajit chief guest Hanagi Union Minister Waramba Haujingna Pandit Dindayal Upadhyay Institute of Agricultural Science ki Chairman Thongaujam Chawus Singhana Thoram's President Amadi Institute asi Director RK Imotomas Singhana guest of honor oina saruk yakhi Thoramgi nungi oiba warol preduna Director RK Imotombana hai Bishnupur district ki ulawda leiriba Pandit Dindayal Upadhyay Institute of Agricultural Sciences asi lisingani ga sumna tratet ki August tarita establish tawkhibani Institute asida agriculture horticulture fisheries na singba tambai khudong saba piri UGC na recognize tawba Manipur da amata ngairba institute ni NAC accreditation fangba India gi oina ani subada leiba institute oibaga loinana PG level forward tamba yare hainasu RK Imotombana phonokhi chief guest ki warol preduna Minister Biswajit na phonokhi bada Pandit Dindayal asi humanism ideology da yamna ngaujaba lusingbani aikhoi mioibana hingbada chinjak haibasi yamna maru oi maram aduna lengak nasu chinjak puthokporomda thawai yauna honari forestry tamnabasu mafam asida thamnaba honari institute asida tambayaba subject sing tamhanbaga loinana bifam tokpa stipend pinaba honagani institute asi awangba thakta pukhanaba honabada faculty members singi thawrang yamna chawi khunai asi aphaba mayonda puraknaba punna honaminasi pesticide amadi chemical fertilizers sing sinabana haksang kayat singda sokhali haiduna integrated farming system da mai onsil lasi haina Mr Biswajit na makata na phonokhi tungda institute asigi MSc environment science PhD hanglem lonebala devi na iba effect of weather parameters growth and the yield of black scented and aromatic rice cultivars Manipur kauba like amasu phonki Mudigi loy hore arkanda loy ma ta pawda amina ba khona mi lebasi akoda sorda patna tor ko khona minasi hadana ai lebasi haire hadana kana ko khara su tum chawne mi yawani kaligi no hakanda mana mai tai warga aduna khoi ngang na gi tanja la gi daba ngang ba ngi daba ga toan ba hawri man ka dingang su ya daba adu kadla yana ring ngang su ya ko mo yam le bina bisu risunga mo ngi dia du jika thola ko panga ngang habi wa kan khanbi galo ta sena adu hai bisu hai ga dorini and the politics is the yam sathi kare
afaba thabak torosu amubadusu angobune dum hagadiba angobudusu amubune hagadoribni afaba nganasu adugi criticize legani aduna criticism habasi positively tawa ratna hagadabani aduna ayo kalonda positive attitude da chatpa mina positively lakani aduna koi Manipur Legislative Assembly da Kaksing AC gi miyang mihut oiram batan natana Manipur lenga ki tongan vibhagta Minister Phabo oiram laba laikhidraba ex-MLA Khetrimem Irabot ki Nipalak Suba death anniversary gi thoram ngasi ma ki imung manunga Sunday Eco Club ka khusem na sinduna angang sing Eco Park ta Nising Upal thadana pangthokre laikhidrabi photo da miyamna laikatpa amadi hoji Manipur da thokleba irang asi matang da thawai kubak ta haptana nongmai Kamno Famda Satuna Miamda Mariksumna Paudam Pivada Achor Thodang Loriba Impact TV gi Paumi Elangwa Musukpu Ikai Kumnaba Utpayauna Pangtokiba Ngasigi death anniversary gi thoram aduda Laikhidrabu gi loinabi Masa Mamau Amadi Imung Manungi Mioi Sing Yauna Atai Mioi Kyana Saruk Yaki thoram aduga Mari Lainana Adam Secretary Su Oriba Laikhidraba ex MLA Khetrimem Irabot ki Masanupa Khetrimem Sujina Phongdokpada Sundays and Holidays for Environment Haiba Wakhalonda Memorial Tree Plantation ge iho ama sagat naba Sunday Eco Club na sangsilakliba khongthang asibo sagat pa oina ngasi aikhoi gi laikhidraba ipai bungo gi Nipalak Suba death anniversary ge thoram asi angan sing Eco Park asida Nising Upal thaduna paktok sabani miyamna lakadriba torpon matam asida usapsu tawbiu aduga ipai pusingi maphamda Nising Upal amamsu thabiduna aikhoi punna asengba malem ama ohenbada amadi sustainable future ama ohenbada thabak tawinasi haiki Manipur University Vice Chancellor gi Lusing Makhada ngasi Department asigi Vocational Studies and Skills Development DVSSD na hiangnam amasung wagaida hangliba lelip camp singi apunba inmet singda nomugi oiba training cum career counseling program ama pangthokre Training program adu Peace and Relief Camp Wagai Higher Secondary Amadi Department of Vocational Studies and Skills Development DBSSD School of Social Sciences Manipur University ga punna pangthokpani program adu section ahum thona pangthoki mayai ahanbada mayai sanba chalaba nupi singi oina food processing na lamdam asida hojik Pangliba Haigru Sampra Kihom Hainingi Pickles Sing Squash Samadi Candy Semba Tambiki Food Processing Industries Manipurgi Saknareba Sana Zawa Takelambam Proprietor Sana Foods Amadi Manipur University Skill Development Expert Singna Takpi Tambiki Anisubada Psychosocial Support Su Department Asigi Timna Pikliba Angang Singda Rhymes Drawing Competition Musical chair amadi indoor games kaya sinbiduna leibaki irang asi yariba makhai angang singda mami tadanaba thoramsu pangthokki ahum subda career counseling na sahi 35 dagi sahi 10 dagi 35 phawgi nupi amadi nupa sing akhanaba thoram ama satra sing na tungi punsida masak tokpa mi amam oinaba pautak pikhi Chandrayaan 3 mission da Manipur gi thanga gi scientist adusu Manipur University da tamlakhiba satrani hayaduna inmet satra singi pungning thawat peki losilakpada Professor T.S. Purnima Devi Dean School of Social Sciences and Head of Department of Vocational Skills and Skill Development High World Entrepreneurs Day thoram August 2023 ga mari rina ngasigi training cum career counseling program ase pangthokpani Thawal Mayai Lerak Mera Paibi Loop Amadi Anuwa Mangal Youth Club Thawal Mayai Lerak Anina Kusam Naraga Relief Camp Singda Sangna Pam Lauduna Ladibas Singda Mating Pangbagi Makasa Trakoina Nasisu Lamding Higher Secondary School da Hangliba Relief Camp ta Sana Tangnaba Polam Kaya Tengwang Pikre Tengwang Polam Sing Piba Aduda Saruk Yakibi Mera Paibi Ima Amana Pondokpada Ing Singna Lejaramba Manipura Sibu Sinkuki Singna Lanbung Oina Sengwatlakpa Mahorol dagi ipai pusing na thamiramba ireiba kangipak asibu khudum sannaba honrakpa yabang amloi sinku kisingna sathrakpa hingsa gi thongda thawai hingnaba selektuna relief camp singda sangjaduna
चंगफम लौदुना लेरिबा इसिन इनाउ सिंगी दमकता अखोई लेरि हाइना मखोइबु वाखोल चाउथोकनबा वाखलोंदा ngasiगी tengmang polam sing asi pibani makha tanasu mateng tawhigani hiram amtada ima lebak manipur gi saktam kaiba yaroi haiki ningsingba yai thawal mayai lerak mera paibi lup amadi anuba mangal youth club thawal mayai lerak na mamang dasu sero amadi sugnuda hangliba relief camp sing dasu chana thaknaba polam sing tengmang piki Raba lanjut raba kaya ican sa jadi now ibu pa imai ben pun nama kasi kita makta aku mayam lagi kita makta aku lady hai kau bakal orang kalau nana aku anu mayam mangan youth club amadi mayra paibi mayai lerak thobal aku na maku kita makta aku lady hai bak seperti dia makalo nana aku makan masih laksa bani aku di imalai bak sekai bayar we bakal orang kalau nana Masinani longba Mamangda oidam kya ngangduna lakraba Union Home Minister Amit Shahana moithem tawduna chinhai wena Manipur kahelo haiba miyamna thajaba sungam ngamde haina konjeng langpuk lakpam laikai apun mera paibi lukki President L ibeleina phongdokre wafam singasi konjeng langpuk lakpam laikai apun mera paibi amasung apunba naharol sakti konjeng laikai na sinduna yaripok sarangpat wangu tonglaubi amadi Khojaman tabigi khulngak iba khunja singda sana thaknaba amadi yamdrabasu ngamjaba selni mateng pibagi thorongba bari leinana phongdokhibani L ibelen hai handak Union Home Minister na Manipur gi Chief Minister yauna unabagi thorom kharada Manipur gi saktam kaheloi hai kiba wafam sing Amit Shah na Manipur da laknamba matung numit 30 gi manungda Manipur da amuk lakani ing tappa purkani hairam kiba wafam gi tayonabda ing tappa padi laidana mahak anek suna Manipur da lakhide irang hen kasilaki asigumba haido khiba wa ngaktaba Amit Shah na sinhai wena Manipur sektam kaheloi miyam yapam tawgani haina wari watai tawduna moithem taroga miyam na thasagadabate iram na masi kannaba aikhoina honajaba mathau tai mahak na makha tar hai kuki militant sina maitai kaya hatkre yum kaya mai thaduna Manipur thugai na bohonari asigumba kaya asida awa anak khaktana khunja kaya na maramdam kanna bohonari masida mateng oinaba tongan ba mafam singda angamba polam sing mateng pangbani hainasu ki Parai macin long Amit Shah na Manipur da lakpi da mamatamda numit 10 mangani ni matungda amo halakani haiduna haibi maga haidokhiba wasu ngapangam Union Home Minister Amit Shah na hujik Manipur kailoi na hairibasibu aikoi kadai phawa thajagijige aikoi thajaba ngamdeba aikoi puning lumde magi wangang koko miga yana puragani nakoi ya apambada torugani NRC chatna halagani haibana chingba moithem lang thakna wari watai kya saduna moithem tawbiba adubu aikoi ta praja singnadi thajaba ngamde aikoi puning lumjade Amit Shah bo koi thajaba tamde maramaduna aikoi thongna lingjen phudoktuna ngasi mak koi leingakpa aikoi leikai khun iramdam imale Manipurse ngakpa tai Jirbam district ki Vidyanagar Sports Complex ta hangliba relief camp ta lariba singidamukta ngasi Inspector General Assam Rifles iski miyang makhada AR Sinduna Medical Aid Camp ama pangthokre mayum makai thadokuna larjenabdagi relief camp ta lariba singda darka leba haksengli khudongchaba sing ningthina phanganaba camp asi sinbani hairiba medical camp asi haksengli matangda consultation tawbaga loinana tongan ba anaba sing laying bai khudong sabsu phangan ke maduda medical officer nursing staff sing yawba medical team amana relief ke madur laiba patient sing da ana laying gi thabak sathaki relief ke madur laiba inmate sing na asigumba phabat thabak asi packet pagi damak Assam Rifles bu thagat ke camp aduda nupa 8 nupi 38 amadi angang 9 punna miyoi kun 9 lomda kanaba phangan ke Ngasi nongalamdai pung anirom taba matamda Imphal West District ki Imphal Police Station na konba Sagorban Bijoy Gaban Dazida Laiba Hanagi Health Director Kaungujam Rajo ki yumda House Guard ki duty ta duna Laiba personnel ahum dagi sakhang daba miyoi ahum romna abapwa tawduna nomai ahum lakre hairi Power source amagi matung ina ke Rajo ki yumda House Guard ki wena police personnel tarukna duty tawune miyoi ahum na pali khaidok na duna Pubani ngarang ahing ase security singna ngahak potharingai serekta sakhangda miyoi singaduna laklaga ahopwar tawduna khulai lakhibani tasengnamak yum ase yumdongpok oina laiba yum sunate ke rajo gi yum gi hek mayok nabda
Marisuba IRB ki CEO ki yumsu laribani thodok asina maram oraga house guard ki duty tawwa persons sing adugi mathakta departmental inquiry chathakre sakhangdabu sing aduna lakiba nomai ahum adudi AK rifle ama insas rifle ama amadi carbine amani haire Tongbam Birna compiled tawwa Teach Me English, a practical guide to remedial English cover like among us Manipur class kapta Pangtok Patrom Amada Hanigi Manipur University Vice Chancellor Hijam Tombina Pongkre Nasiki Tromaduda Manipur University former VC Professor Ice Nandakumar retired IIS BB Sharma AIR former station director M Kanan Kumar Amadi Telcom Organization ki former DIG H Kulasandra President Amadi Guest of Honor Singwaina Sarup Yaki Manipur Yanomi Singda Sin Kuki Narcotics Singi Saiteng Hai Nam Mingtonba Hosik Manipur da Tok Liba Irang Siga Mari Lenana Nacho Dagi Brojen Nitaujan Iva Larik Amang Asi Fongkre Thromduda Amukogi Advisor Dr. Y Manikuman Amukogi Secretary L Ranjitna Atoiba Mitungan Sinan Srau Yaki Larik Adugi Maramda Wangang Dr. L Muhindrona Pono Kibada Larik Asina Tungi Horkadriba Mirolda Puari Nixing Bada Achoba Mateng Organi Adobo Lengakna Sakhangba Company Natraga Organization Amuga Kusum Naraga Pongba Natabana Reference Loba Yaba like the Wagitapa Mande Adumanamo Masigi Matangi Kunamda Honorgadi Soidana Apava like Ama Oibang Namgani Haina Tazi Haiki Haukiba Agaski Ahumda Torbungi Sericulture Farm da Cookie Melton Singi Dead Body Singi Mongpam Wahengani Honor Pada Manipur Lariba Maira Paibi Club Organization Singna Honor Taudana Tolaktuna Tokiba Iranga Assam Saifana Katorpa Rubber Bullet na Makong the Panbadegi Sokiba Yumnam Manishang Devi Apokba Laikidrawa Y Irabot Singh Itai Kunobu Sel Amata Tingdana Honabidana Agaski Tari Kunmanga Mai Pakna Plastic Surgery Tawira Kray Masidamak Dietary Lerba Rimski Doctor Amadi Nurse Punamaput Tagatpa Ponukari Haina Unified Peace Coordinating Committee UPCC Kumbigi Vice President Kangembam Ibotona Fondrokli Nasi Unified Peace Coordinating Committee in Sinduna Kumbi Bazara Leba Committee Office Pangtokiba Pau Infam Amada Ibotona Makatana Haikibada Rubber Bullet na Pandagi Soglava Manisangbu Moirang Hospital da First Aid Piribatungda Doctor ki advice matung ina plastic surgery tawdaba yaroi harik padagi numittumakta da Ras Medicity Hospital pukutuna layang hanki madudasu doctor na plastic surgery tawdaba yaroi habiraki numittuda doctor na irakpa hidak langtakpunamak patient party na loina putoki laiki Ras Medicity na doctors ki fee na tana karimta putoki de asi yona soklaba anaba Asida hospital da admit tau haibagi mahut numitrani matungda segap lakna ba khangan laga thadoki numitrani matungda Ras Medicity da salubada lupa lising yang kai deposit tawdrabadi treatment makhat charsadoi hairek tuna awaba mayak nakhi madugi matung upai leitraba anaba asina rims da sangduna makhata ba treatment pumba mari leinaba rims ki department cell amata tingdana honabiduna August ki tang kun manga da mai pang na plastic surgery tawbikre masigi damak dietary lerba rims ki doctor amadi nurse puna pu Unified Peace Coordinating Committee UPCC kumbigi na ngamkhai leitana thagatsari haike Amaromda Ras Medicity na landa asok punamak lemna layengani haikiba wafam ngakpi dabasi laibak thibani leibak miam gi interest da lanai mioi sing amadi CSO sing na sel gi tengwang kaya bibi khibagi wahan thok leibra Lebak Miyamna Organization Singna Miyang Sangyu Hainasu UPCC ki Vice President Kangam Utona Makatana Pondokli Pau Informada UPCC ki Thomi Singsu Saruk Yake Sida Manipur Irang Sida Jumna Manisang Gumba Asoka Mabu Rims Hospital Gim Dr. Singna Marile Naba Nursing Dietary Lerba Department Sing New Singna Irna Laying Biduna Tobi Kasimak Unified Peace Coordinating Committee ke Maiki ke Anana Thagat Megi tang humda Manipuri border town Moreda Leiba Mitegi Yum Sing Kuki Singna Mai Thadok Padagi Yum Thangnariba Myanmar da Jangna Pham Loduna Leiroba Maitai Sing Moreda Amuk Tholk Laba Matung Moreda Leiba
Manga suba Assam Rifles ki location point ke LP da sang from Lodun Lerek ki basing adu ngasi Manga suba AR kun suba AR amadi kun mathoi suba AR gi team singna escort tawduna miyoi cham go humdorom Imphal da puthor kre haire Me humdagi haurga Manipur da thok leba kaluk ki lan asigi manung sana Imphal East district ki manung sanba Khame lokta khuki militant singna nongoi kapsil lakpadagi Thodokta nongoi maru kun hena panbadagi hojik layeng chathaduna leiba khurai kongpal ningthaubung dagi hijam sankar gi makha taba layeng amsta chathanabugi damak hayeng Imphal thadok lagani loinena sankar gi layeng bada sanggadaba senpham kuding nongthongbam Rajendra boyna puthok lagani haina thajaba piram le hairi hiram asiga mari leinana ngase hijam sankar ge yumda pangthokpa paw infam amada hijam sankar ge apokpa hijam chandrasena hai laibak tiba thodok aduna maram oiraga mahaki masanupa sankar ge haksang da noi maru kunga mathoi pan khibani noi maru tara amadi ras medicity da lakhokhrei adubu lakhokpa ngamdana lai khiba noi maru tara mathoi ase lakhokna bidamak amsta hayeng ayuk pung 8 ga minute kun gi flight ta satlagani ana layeng asi chathanaba honabada media ki khuthang da miyam dagi mateng haijakhiba adu tabi badagi nongthongbam Rajendra boyna sankar gi layeng bada sangba senpham angam bathakta mateng pangani haina thajaba pibirakpani mahaki masanupana ana layeng chathaduna dairingai da tongan ba hiramda amadi selgi mateng pangbirakhiba club organization amadi mera paibi singbusu mahana thagatpa phongdorokle Ang magi dam mateng pangi ana pujen chaw ro yam basna soina haibiram adugi matunga akoigi Manipur gi akoigi iraicha mayamama adegi mairapai gi michael sing mayama laktuna isagi dam mateng pangbire sigi dam ju mapawai ba ina mayamta nukurum jari adegi isaje hayeng delhi da oyam sahayu ba hospital sida hayang pung 8 ga minute kunda ma gini kita masalan Ministry of Culture Government of India gi miyeng makhada Nat Sangit Academy and Research Center Ria School Janmashan sin na Sanatan Sangha Baitak Kritan da yumpham oiraga tha ni sumna sathrakpa workshop cum production loisinbagi thoram pangthokre Nityananda Mandir School yumnam lekai da pangthokhiba Loisinbagi thoram aduda Ranganiketan gi Director Ajit Das Culture Worker Activist Forum gi Chairman Buddha Singh Tham Amadi Nata Sangit Academy and Research Center gi President S. Bideswar Sharma na saruk yaki thoram gi saruk ama oina Sanatan Sangha gi khudol tamki August ki 23 gi hauduna trangmas phawba Maharashtra da pangthokhiba drama thoi suba Senior National Pancake Sled Championship da medal loruk khraba amadi championship asida saruk yaruba sanoi sing tramno pangi throm amang asei Manipur Press Club da pangthokre Pancake Sled Association PSA Manipur na sinduna pangthokiba throm aduda championship asida saruk yakhiba amadi medal loruk khraba punna sanoi trama panda PSA gi maikei dagi participation certificate sing khusin naduna puning thawat ki PSA gi secretary Laisam Ranjit executive body Sanambam Joy Kumar Imphal West Pancake Sled Association gi Secretary Robindra Su Saruk Yaduna Pangthokiba Throm adugi matang da wangang naduna PSA gi President Laisram Sam Kumar Hai Indian Pancake Sled Federation na senduna Maharashtra gi Nasik ki Minatai Thakre Stadium Thakre Indoor Stadium Division Sports Complex da pangthokiba tramathoi suba Senior National Pancake Sled Championship da Manipur na sabtaduna Manipur gi mai porkpa ngamba se thagat ningai ni masana si India da inkumja lisingan ga sumna trahum doi tra mari da sanglakhe matung Manipur da kumja lisingan ga sumna tra taruk tra treta sanglakhe masana si miyam na hena khangdaduna leramba adu ngasidi India gi state amadi union territory singda atopa masana singdagi hena sanaba masana ama oirakle India की स्टेट कुंतरेट कुनिपाल लेबसे लोइनमक अखोगी फेडरेशन सिदा इंडियन पेंका फेडरेशन सिदा लोइना एफिलिएट तौबसम यावा हाइताई अदुगा यूनियन टेरिटोरी मंगा तौबसि यावा मसिगी चपचाब तंदांग बखोजे रिपोर्ट ले
asumana tawdana to state maya amasung union territory punna yauraga adugi mati chawna atopa masana singdagi henna state yamna masing yamna yawba dumba masana mani adubu lamda maski meyamna masin nawna changpani da jodona koina yam chawna focus tawdabagi maram amakhangna masi koigi toina maki all india gi masak naik player pun itu dokter ya orang itu orang matang tak koi tam masak tak kaya koi association dia tu bakal orang pun. Haryana gi Nuda Delhi Mumbai Expressway da yam da yang na thokpa Rolls Royce Phantom gari amana tanker amana thomjin kre thodok adu da tanker adu gi driver amasung assistant driver sire amana sokpari gi laikanari lupa crore trani thoi piba Rolls Royce Phantom की गाड़ी अदुदा कुबेर ग्रुप की डायरेक्टर विकास मलुसु टोंलके गाड़ी अदुदा टोंलकपा मखोय अहुम हॉस्पिटल दा ट्रीटमेंट पेरी एनडीटीवी ना कैंपेन तौदगे हरियाणा पुलिस ना मलुबु वहंग पहंग गिदम तक कौखरे हाइरी अदुमैनमक थौदोक अदुगी मतांगदा पुलिस नंबरा लेबसिंगबु कंखलबरा हाइना म्यामना सिंगनरी टैंकर अदुगा मीटर चांगा लापनबदा गाड़ी अमा थौरखिबा मुलिन यादव कौवा ड्राइवर अदुना एफआईआर अमा फाइल तौकी एफआईआर अदुबु अनोन पीपल के अगेंस्ट द हाइना पुलिस ना लोकसिले हाइरी यादवना हाइखिबदा रोल्स रॉयस फैंटम गाड़ी अदु पुंग किलोमीटर सनी की चांगदा यामना यांगना थौरखी रोल्स रॉयस अदु कनान थौरखिबनो हाइब खंगद्री किलोमीटर 19 की अरापदा टोल प्लाजा अमदा थंबा सीसीटीवी कैमरा दा 14 कार कन्वॉय अदुना एक्सीडेंट थोक्सिंगाइदा प्लाजा अदु गाड़ी अदुना मिनिट 30 खक्की मनुंगदा लांथोके हाइबा उतले हाइरे हौजिक अरोइबदा मरोइ पाउन पिजरी मैतैगी पुवारी सक्तमदा हंगतना येंबा हाइबा हिरमदा खननैनबगी थरम पांगथोखरे एग्रीकल्चर मिनिस्टर थोंगाम बिश्वजिना पंडित दीनदयाल उपाध्याय इंस्टीट्यूट ऑफ एग्रीकल्चर साइंसेस की नौना सागदबा एकेडमिक ब्लॉक अमगी उरेप उयुम तमखरे यांगमदी वगाइदा हांगलिबा रिलीफ कैंप सिंगदा नोमुगी ओइबा ट्रेनिंग कम कैरियर काउंसलिंग प्रोग्राम अमा पांगथोखरे लोइनना रामाथोइ सुबा सेनियर नेशनल पैनकेक सिलेट चैंपियनशिप दा मेडल लौरख्रबा अमदी सरुक याबा सानोइ सिंह तरामना ओखरे नसिगिदी इमेज पादम संदोक सेवा मतांग से लोइजरे म्यामबु अमुक हन्ना खुरुमजरी।